Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maru kanglaipa punba khulauge update gi lokojarake Chin State ta ZOMIGA CNA na ngasi ayukki pung 8 lom taba daida kapnabada ZOMI gi MISI MINA kaya yaukre Initian IM na Molham dagi fazin kiba kuki taru AK-47 ama yauna military equipment taraga taret ka loinana thadorakre Loiba pau ani tek ta kaidana khusinakre Makhongna thongna kakchingda leiba dukan amada potchai leiba lakhiba kuki nupi amaga angang amaga khudong thiba amata nanghandana tekta kaidana police ki makuta khusinakre pausina hai none dagi jilu paite maproiba chi James paite hariba nupi asi ngarang kakchingda leiba dukan amada pot leiba matamda sel pinaba Google Pay tawbada kuki ni haina khanglakpadagi miyamna arambai chengol 59 kakching khunau unit da khusinaki tungda nupi adu tekta kaidana kakching police ta sinaki hari Ningsing bayabadi haujik lairiba irang asida maitegi miyoi kaya kukina namna taba mafamda changsin khibada ngasi fawba fangbang ngamdana lairakli PM Birenda Bondu haina kahoningdrabani na kauraroi Mr. Biren haina kauragani K. Ranjit Manipur gi Chief Minister N. Biren amasung Congress ki MLA K. Ranjit anigi marakta fongdong narakba wafam singi manungda yamna taba nungaiba wafam kaya suyauri Chief Minister N. Birenda MLA K. Ranjit na Honorable Chief Minister Biren haidana Bondu haina yamna nungsina kaurubada Chief Minister na mimang thongna asawa fongdokhiba adugi matangda ngasi Mayang Imphal Kendrada Lok Sabhadagi MP Angomcha Bimol Okpagi thoramda K. Ranjit na wangangladuna wafam asi fongdokhibani thoram aduda MLA Ranjit na makata na fongdokhibadi Chief Minister Birena mangonda Bondu haina kohoningdrabani na amuhan na kauraroi Mr. Biren haina kauragani Biren bukari yengduna kalakadawribano haina MLA K. Ranjit na fongdoraki Mangna hai Chief Minister da Bondu haina kaukhibasi numit kharani gi mamangda AICC gi pautang makhada Bharat pumbagi oina state ki block Congress committee na silaga state singi magi governor da Housing Manipur gi lairiba issue solution Dawagi Adani Group ki scam mayam adu Bharat pumbagi praja miyam da khanghanaba governor da thomjinduna memorandum pisinbada AICC gi pautang matung ina MPCC na sinduna governor da memorandum pisin dringai mangoina na Discussion pangthok tu na khana naina bada state amagi Chief Minister da constitution na piba right adu Chief Minister na sijinna ba haitre Manipur si mang batare sijinna ba haitra badi Chief Minister amagi mathau adu tawfom khangdrabani na nang Chief Minister oiba to u Bondu haina fongdokhibani Chief Minister oining labasu irang faraba kanda amuk oyu haujikti irang si laksin bangamdrabani na matam khara potharo haina maduda Bondu kaukhibani maduna fam thadu u haiba wafam ama hairubaduda Bondu haina panbada sauribasi haujik viral oiribasi haujik sogunu kendragi MLA oiriba tam taruglak bot kare ahanba oina bot BJP party dagi karaki leikidraba wahengbam nipamacha Chief Minister oiba amadi Thongju kendragi karakpa speaker Dananjoy na matamduda sarkar thugaina bagi speaker gi kem tawduna leiba matamda haujik Chief Minister oiriba N. Biren asi paumi ama oina matamduda pau lawbalaki maduda tada Biren kaurubada chahi hangnabada chahi yamna hannabana tabanina bai Bondu haina ming kaunakhibani Bondu haibasi yamna lemba ahal laman singna nungsinabagi mingau oina kaunarambani Biren mahakpu 2002 gi election da midterm poll tawbada bot karaktuna DRPP dagi singjang paiduna Manipur kananaba sahit minar makhongda wasak palaiki Maduda Manipur asi kangadawba manki matamduda ikoi tamo ibo bigi Congress ta leiringaida DRPP dagi Congress ta songsilakhibani matamduda Manipur da 10 schedule leitri matamdudagi hauna nungsina tinakhibadudagi Bondu haina kaukhibani hairi MLA Ranjit na makhata na fongdokpada Honorable Chief Minister Biren na Bondu kohoningdrabani na sungkau kauraroi wangangbada su Mr. Biren haina mention tawrage haina fongdokhi Sogunu kendragi matangda Mr. Biren na MLA ay isagi kuki na may thaduna talakpadagi chelakhrabani haina fongdokpaga loinana Sogunu kendra hundoklamlaga Imphal da chelaktuna lakpa amana ay gumba Chief Minister amada Bondu haina kaubasi wangang dringaida munna khalaga aina oiriba pham Chief Minister asi oiningdana oibanate laibakta tammani haina maraibakta ka makhutna thaduna viral oiriba adu amuktang miyamna yengbiu hairi K. Ranjit na makhata na hai karigidamakta Chief Minister oiba to hairibano haibasi kalakpadagi hairibra kalakanu haiba wafam CM na fongdokhiba adu laibak thibani Kalakpagi wafam su leite karigidama kalakadawribano 2023 gi May 3 gi numidang wairamdagi Churchanpur District amadi Bishnupur District anigi torbungda maitei singi yumai tharga hawraki kiningai oiba chahi tare khuntakpadagi hena sathiba ama oiriba hawjik su loisinma ngambagi mami uba phangdriba hawjik tholiba lanasi nongmadi Chief Minister na loisingani
BJP की डबल इंजिन लेंगाक दिल्ली दसु BJP मणिपुर दसु BJP प्राइम मिनिस्टर उनरगा लोइसिनबा ओपोजिशन की साइड की हन्ना तक्सिन बगी मथक असेंबली फमनबा फोंदोकलबसु ताबीदना लेरी इरांग होबा चही की अरोइबा असेंबली दसु MLA रंजित इसामंगना पुलिस डिपार्टमेंट की डिस्कशन तौबा मतमदा चीफ मिनिस्टर दा हंकी लेबाक्सी मिसी मिना मिराव खोलतना थल्ले असेंगबा वाफम फोंदोकपियु होम की थबक असी कनाना पाइरी यूनियन होम मिनिस्टर अमित शाह ना पाइब्रा नत्रगा चीफ मिनिस्टर ना पाइरिब्रा हाइना हंगबदा यूनिफाइड कमांड की चेयरमैन लौथोखरे हाइना खुमलखी चीफ मिनिस्टर अमा ओइरगा खुमलखिबा पाउ खुमदु मिसी मिना मयामसी आई खंगदे उदे हाइबगा चमानै मदुगी मतुंग कौट्रुकदा ड्रोन बॉम्बिंग दा मौनहा अमा सिबा मोइरांग कोइरेंगी युमदा बॉम्ब कापसिनुना अरांगफम हाटपगी मतमदुदा अमुक्सु चीफ मिनिस्टर ना ड्रामा अमा मुक्तवी चीफ मिनिस्टर ना यानबा मिनिस्टर अमदी MLA खरा पुल्लगा गवर्नर दा स्टेट असिगी चीफ मिनिस्टर ना मेमोरेंडम अमा मंगोंदगी लौथोखिबा यूनिफाइड कमांड की चेयरमैन अदु अमुक हंजिल हनबियु नत्रदि चीफ मिनिस्टर फमदगी रिजाइन तौरगने हाइबा वाफम फोंदोखिबसि मियामना खंगनरबा वाफमनी हाइना MLA रंजित ना फोंदोरकली MLA रंजित ना हाई चीफ मिनिस्टर ना फोंदोखिबा वाफम अदुगी महुद हौजिक यामना लुरबा मिसी मिना ड्रोन मिसाइल बॉम्बिंग चथरकलबदा भारत की होम मिनिस्टर अमदी प्राइम मिनिस्टर चतुना थोंग थिलुगदबा मतमदुदा सोमदना गवर्नर दा मेमोरेंडम पिसिनुना फम थादोकनी हाइना ड्रामा तौदुना लेखी मदुगी मतुंग तुमिना लेशिनख्रबा हंदक 2024 लोइरमदाइदा जिरीदा थानिपान की अंगांग यावना मियोय तरुक नोवेम्बर 18 दा सुदा लेबसिंगना लानफम ओइना फारगा यामना मिनुक्सी लेइतना चही निपान गी नुपी मचा फावबा गैंगरेफ तौदुना हाटखिबगी वाफम मखाताना दिसंबर थादा यांखै तबरेट माउंटेन डिवीजन की कैम्प मनुंग चंखिबा कमल बाबू नुंथिल पोबोपता मांखिबा कया असी थौना फना चीफ मिनिस्टर अमा ओइना वांगलक्कद्रा खलुरगा मदुगी ओना तैनाबदा विजय दिवस की पालन चीफ मिनिस्टर ना इंटेलिजेंस ना पाव पिरक्तबा था 13 सुबदगी साइबर क्राइम फेल ओइना फोंदोखिबा अदु प्रजा मियामना मिसी मिना अखोइबु ngaकनी हाइना लैरिबा आर्मी कैम्प मनुंगदा मी मांखिबगी निकनिक लाउदुना लैरिङैदा चीफ मिनिस्टर करिगुम खरा तौरकनी खल्लिङैदा इंटेलिजेंस डिपार्टमेंट पाव पिरक्तबदगी साइबर क्राइम फेल ओइरे फोंदोरकलिबा असि मणिपुर मियामदा कंप्लेन तौरगा खांगबा ngamba CMC तो हाइड्रगदी ओयु हाइगद्रा हाइना MLA रंजित ना फोंदोखी।